Hi ma'am, I see ma'am the video kitang share tawjai si video je pokpa numitki phal oidunebo ko si je aina pangai hajin badi nateba akhang ai sing ibiram bodo adege na pathok jaraga mayam ju khang na ba ina mayam da share tawjak panebo ko Monday de horsu ko Monday laina tina chen daba wa ngangan daba saugun daba oi Tuesday nonjaba isor ningba hai singba migi fanaba tawba tungda nungai Wednesday Fattabada thongna phaba mi kidaba nupina pamba punsigi ahanbada waba akonbada nungaiba oi Thursday ningai chawba fattabada thongna phaba migi mateng pangba lai ningba hai singba napal tawba oi Friday achawbada haijaba migi kananaba tawba lai ningba ngangba sakpa heiba oi Saturday thuna sauba thuna hanthaba pukchel chawba yokpa thakpa waba mai isingda lanfam leiba oi Sunday bera thangdaba oidaba ngangdaba mina namthaba ngamdaba oi nam video je thaja biragana thajare thajadaba ina thajadre adudi khangdre ado aigidi in pa hajin jabana chede aigidi ibiramba jingdo khang ai sing ibiramba jingdo mayam khangnaba ana pathok jabane da so kiblan ki arju mayam ngakpiyo. Thank you for watching.